I Soraizam Yaima Mitei, Socialist Student Union of Manipur ki SSUM President in the Thokuzabni. Ngasi akoida yamna nungaitaba akoida yam singnaba makak lakpadagi akoina NIT sidai akoina laksabani state sigi oina NIT si simakhaktani aduna asigumba yamna tamjanafam oiraba lemjaningai oiraba institute amada oza singna strike horapa haibase achouba maram ama leifam thoi hairiba oza singna horiba strike sigi matangda akoina kari leige haibadu akoina hangba chacharubani masidaisida akoigi Registrar amadi Director akoi unajarai hana hairiba akoina thengnajarapasi 13 August ta NIT ki contractual oza singna moigi press release ama tholakpa matamda moisi karigumba khara tawgadore haibadu dagi akoina hanadagi so hongna kathoga laba oza singi mafam si akoina pifam thoi amadi education institution amada asigumba charang na ba thokpa haibase aikoi mahiroi khunai gi oinadi yamna fataba adugumba khunai ama semgadobuda oza singa lawriba thaudang si khangbidaba manba adugumba thong ama chatharabra haibasi aikoi yamna chingnajabadu fawi masimagna maram morakanda aikoina haijaning basi mari leinaba aikoigi Director Registrar amadi Governor na sigumba education institution singda thokliba sarangnaba amadi chayanaba mayam si athuba matamda miyeng sanction biraga oza singna pamiba posina karino aduga authority na pamiba posina karino haibasi masi sangtainaba ma buhanjaran ningi karigumba hairiba sangtainaba sina sum sangthara aglagadi mahiroi khunai gi yengjaraga oza singbu humiliation tawbani haidana khanjaraga aikhoi tongan ba khongjang sangsilakloi hainingai su leite aduna hana leiramba BOG na so oza singi mokhoi gi service extension adum tawraga so adum lai aduga houjik anoba laiba director si junda lakpani aduduna anoba director ama lakpa matamda hana gi leijarami ba BOG du so kanthoklaga anoba tongan ba pot ama chathagani haibase masi chingnadaba ngamde masak naiba lamdam sigi mayek sengba mahiroi kaya ama puthoknafam oiriba tamjanafam oiriba institution da oza singbu humiliation tawbagi mong asi khudakta lepiu amadi mari leinaba authority na ministry na hairiba NIT da thokliba charangnaba mayam singse loisinbiu haibasima union gi site gi thamjari anjabasi oza singna taliba demand si hana dagi hauna chatharaglaga laiba BOG na tawramba mamangi director na tawramba mayam singdu chathabiu haibani aduda ngasaigi education haibasi ahungba laktabasu yadabanina hairiba ahungba lakhandaba khonarakpadu daiduda khudakta tawbagi imong amaka kaikhoida thengnaba masu fawi aduna oza singi humiliation tawbagi mong amaka su ikoina ubasu fangi hairiba thong sidai sida ikoina pendabudu phongdokjabani aduga hairiba charangnaba sisu thoktanabagi damakta Director Register amadi mari leinaba ministry na miyeng chahanjaningi ngasi hayeng class boycott tawraga mangjagadoribasi mahiroi khunai singni mahiroi singi damak khanpham thoi oza singi damak tasu khanpham thoi oza singsu mafam sidai sida matam kuina sangna mahiroi afaba mayam puthoklaga leigrabani makhoi thaudang su khangbifam thoi amadi khanafam su thoi haibagi akhoi gi pamjabaduni akhoi na thamjarambasi